ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯕꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯂꯣꯟꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯨꯝ ꯑꯃꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯎꯆꯦꯛ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯧꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯧꯃꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯂꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯨꯅ, ꯐꯧ ꯃꯔꯥꯡ ꯀꯥꯏꯅ ꯎꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯃꯣꯏꯕꯥ, ꯅꯪꯅ ꯌꯥꯔꯒꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯕꯒꯤ ꯇꯧꯁꯤ꯫ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯏꯆꯥ ꯑꯃꯠꯇ ꯇꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯁꯥꯒꯩ ꯃꯨꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯑꯩꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯕ? ꯃꯗꯣ ꯑꯩ ꯉꯝꯂꯣꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯔꯛꯀꯅꯨ꯫ ꯍꯣꯏ, ꯑꯩꯁꯨ ꯏꯆꯥ ꯍꯥꯏꯕꯗꯣ ꯄꯥꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯆꯪꯂꯛꯄꯁꯦ ꯑꯩ ꯄꯥꯝꯗꯦ"꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯕ ꯃꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯈꯪꯖꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯗꯤ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯃꯆꯥ ꯑꯃꯇꯪ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯃꯇꯪ ꯃꯃꯤꯠꯇ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯏꯔꯝꯖꯕ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯅꯣꯡꯃꯗꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯪꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯇꯨꯅ ꯅꯪꯅ ꯅꯆꯥ-ꯙꯔꯥ ꯅꯤꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯂꯁꯅꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯝꯇ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯩꯒꯤ ꯇꯨꯔꯦꯜ ꯏꯆꯦꯜ ꯑꯁꯤꯗ ꯍꯩꯊꯨꯝ ꯑꯃ ꯊꯥꯗꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯩꯊꯨꯝ ꯑꯁꯤ ꯆꯥꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯍꯥꯏꯕꯗꯨ ꯎꯕ ꯑꯣꯏꯔꯁꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯪꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯇꯨꯔꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯃꯪꯗ ꯎꯔꯝꯕ ꯑꯗꯨ ꯀꯅꯥꯁꯨ ꯇꯥꯛꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯕ ꯃꯔꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯐꯥꯎꯕ ꯈꯪꯍꯟꯗꯕ ꯃꯈꯩ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯍꯧꯒꯠꯇꯨꯅ ꯆꯠꯇꯨꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯆꯦꯜꯗꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯍꯦꯛ ꯎꯕꯗ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯍꯩꯊꯨꯝ ꯑꯃ ꯇꯥꯎꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯍꯩꯊꯨꯝ ꯑꯗꯨ ꯃꯥꯒꯤ ꯃꯃꯪꯗ ꯇꯥꯛꯂꯝꯕ ꯑꯗꯨ ꯑꯣꯏꯔ ꯃꯥꯟꯅꯩ ꯈꯟꯗꯨꯅ ꯍꯩꯊꯨꯝ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯍꯩꯊꯨꯝ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯨꯝ ꯊꯥ ꯁꯨꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯥꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯈꯤ꯫ ꯃꯃꯥ ꯁꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯏꯕꯤ ꯍꯥꯏꯅ ꯊꯣꯟꯈꯤ꯫ "ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯕꯅꯤ, ꯀꯔꯤꯝꯇ ꯍꯦꯛ ꯋꯥꯠꯇꯦ꯫ ꯑꯣꯟꯊꯣꯛꯅ ꯇꯥꯡꯅ ꯐꯪꯖꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯆꯥꯁꯤꯒꯤ ꯃꯃꯤꯡ ꯊꯣꯏꯕꯤ ꯍꯥꯏꯅ ꯏꯃꯥꯅ ꯊꯣꯜꯂꯕꯅꯤ, ꯏꯃꯥꯒꯤ ꯊꯣꯏꯕꯤ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯡꯅ ꯐꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ
ꯊꯣꯏꯕꯤ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯅ ꯈꯟꯕꯅ ꯑꯃ, ꯂꯥꯏꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤꯅ ꯆꯍꯤ 9 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥꯕ ꯑꯃ ꯅꯥꯗꯨꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯑꯗꯨ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯄꯥ ꯁꯥꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯄꯥ ꯁꯥꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯉꯥꯎꯕꯒꯨꯝ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯟꯒꯗ꯭ꯔꯥ, ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯥꯎꯅꯕ ꯌꯣꯛꯇꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨ ꯀꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯂꯧꯃꯤꯅꯤꯅ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯕ ꯌꯥꯗꯕ ꯃꯔꯝꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯁꯨꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯟꯗꯣꯝꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯎ, ꯋꯥꯔꯤ ꯇꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯟꯗꯣꯝꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯟꯗꯣꯝꯆꯥ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯤ ꯇꯧꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯟꯗꯣꯝꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ? ꯄꯤꯛꯂꯤꯕꯅꯤꯅ ꯃꯃꯥ ꯑꯃ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ, ꯑꯗꯨꯅ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯟꯗꯣꯝꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯎꯅꯕ ꯌꯣꯛꯇꯕ ꯌꯥꯗꯕ ꯃꯔꯝꯅ ꯑꯃꯗꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯁꯨꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯊꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯃꯟꯗꯣꯝꯆꯥ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯃꯈꯣꯏ ꯈꯨꯟ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯟꯗꯣꯝꯆꯥ ꯑꯗꯨꯅ ꯉꯥꯡꯅꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯊꯣꯏꯕꯤꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯄꯥꯟ ꯄꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯛꯆꯦꯜ ꯇꯞꯄ, ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯗꯕ ꯃꯈꯩ ꯊꯣꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯨꯛꯇ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯂꯥꯛꯑꯣꯅꯦꯍꯦ, ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤꯕꯅꯣ ꯅꯪꯕꯣ? ꯏꯃꯥꯅꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯊꯣꯡꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤ꯫ ꯅꯨꯡꯁꯥꯁꯦ ꯌꯥꯝꯅ ꯁꯥꯏ, ꯃꯄꯥꯟ ꯊꯣꯛꯅ ꯁꯥꯟꯅꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯅꯦ ꯁꯤꯒ ꯁꯨꯝ ꯁꯥꯟꯅꯔꯤꯌꯦ, ꯑꯩ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ, ꯏꯃꯥ ꯑꯣꯏꯅ ꯆꯥꯔꯣ, ꯑꯩꯅꯦ ꯕꯕꯥ ꯂꯥꯛꯑꯒ ꯕꯕꯥꯒ ꯄꯨꯟꯅ ꯆꯥꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯏꯃꯥꯅꯦ ꯆꯥꯛ ꯆꯈꯣꯝ ꯑꯃꯇꯪ ꯆꯥꯔꯨꯈꯤꯒꯦꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯄꯥ ꯁꯥꯕ ꯑꯗꯨꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯊꯣꯏꯕꯤ, ꯀꯔꯤꯅꯣꯅꯦ ꯏꯆꯥꯗꯤ, ꯅꯨꯡꯁꯥ ꯑꯁꯨꯛ ꯁꯥꯈ꯭ꯔꯕꯁꯤꯒ ꯁꯨꯃꯥꯡꯁꯤꯒ ꯁꯥꯟꯅꯔꯤꯁꯤꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯏꯁꯤꯡꯗꯤ ꯆꯥꯔꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩ ꯆꯥꯗ꯭ꯔꯤꯌꯦ, ꯕꯕꯥ ꯂꯥꯛꯑꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯗꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯒꯅꯦ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯄꯥ ꯁꯥꯕ ꯑꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯕꯗꯤ ꯄꯨꯊꯣꯛꯂꯣ, ꯑꯩ ꯆꯥꯔꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯧꯕꯨꯛꯇ ꯀꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯄꯨꯊꯣꯛꯆꯔꯒꯦ, ꯉꯥꯏꯍꯥꯛꯇꯪꯅꯦ ꯐꯝꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯄꯤꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯇꯝꯄꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤ,
wari libiyu haiduna hairami. Thoibigi mama aduna ay wari libadi haite adubo hoi yenge warine lirage ko. Asumna haiduna magi mama atombi aduna thoibi aduga wari liduna tahalami. Thaina mamangaidane usik matai manau ani khak layamba. Haiba usik matai manau ani asigine yamna nushirabi usik masa amakhak layrami. Uchek macha asinane mana saninba potse heta chage tawbadane mamasinane madusanu silli nagani heta ngangba adugane uchek machasina sauradunane aina hayengne paiba matamda paiba ngamba matamdane koi paidunane aina saningba makhai chadoini na machanupisina hairabako uchek machasina adudagi uchek machanupi ase tam tawduna saurakle matugado fallana saurakle. Mana paiba ngamlaba matungdagidi manane koi paiduna saningba potsinse maning tamna chadunane koi paiduna sanaba. Ima aisi uchek tawna painibo nangsu uchek tawna paini hairo. Hoi hayingne saurakandane imanane nangine chesi asidasigane masa anika hapsanbiranidana dugo isana painingba mafamda koi paihellaga loiredana. Asumna mama macha ani adu wari sanaduna matau karamna ikhang khangawduna thoibi adu tumkhibano haibadu khangawdri. Thoibi adu asum wari sanarambadagi tumthakhari. Mama sabi aduna thoibi adubu ningthina phabung aduda sumduna tumhallami. Ngaihak layraba matungda magi mapuroiba adusu thabaktagi halaklami. Mapuroiba adu halaklaba matungda sa ising pizaduna hairibi matai manau ani adusu waraduna potharami. Asum tawduna matam kaya mama haukhare. Thoibigi mama atombi adusu thoibibu yamna luna sana tawduna nunga yaifana layrami. Adubu miyoiba haibasini karamba kanda karamba matamda migi mathamoy asi onkhidano haibasu kananasu tamba ngamba nate haiba ngamba nate. Nongma thoibigi mama atombi adu makoigi lekai aduda marup mama sanarami. Hairiba marup aduda thoibigi mama adusu yaurami. Thoibigi mama aduna ayuk nganna hugatuna thaba inkhang loina loisilaba matungda thoibi adu sumangda sanarinaida thoibida asumna hairami. Imagi thoibiya nangne mafam kadaida chalamganuko mafam asida tuminna asum sanaramu imana halaktri phawbadine nang asida sum layramdoibani khangaba. Ima nang kadaida chatoribano? Aine swaibudan chatlukigi aikhoigi lekai asidane imana marup ama yawi. Marupto ngasi sanagani ado marup sanabado ngaihaktang ai chatlukigi nangne kadaida chathomganuko. Hoima fare ima chatlukigiko. Asumna hairibi mama atombi aduna thoibi adubu mafam aduda sanaramu haiduna ningthina themjinlamlaga magi marup sanaba adugidamakta chatkirami. Thoibigi mama atombi aduna marup sanaba chatpada haiba marup sanaba adugi mafamda kanamtasu layramdri loina marup sanaba adu loiduna magi mayumda hankhirami. Haima kainoni marup sanabanina laglaga kanamta laknadribasibo taribrani nangko oibimo thoroni. Ngaihak layraba matungda hairiba marup haubi nupi adu mayumdagi mapan thoraklami. Hairibi marup hauriba nupi asisu mayum pangani haiba khangdaba makai yamna haibadi kari maning makha tawduna hingbi laisabi alibi oirami. Ngangbada ngangba tungmang yengdaba adugumba jatki nupi asi hairiba nupi asina thoibigi mamada asumna hairami. Kadaidagi marup sanaba ngasaina loikhre aina nangonda haidro khara nganna la'uwaidana marupto nganna hogani haidana karigi nangdi asuk thengna lakli. Nangdi paisado thangattrabanina marup sanabadasu nangin paisado yaudrabanina mamingdo aidi haptari. Aina haidro khara nganna la'u haidana. Haima aisu phana nganna lakni ngamdine imungi thaba inkhang mayamsingsiga angangsingsiga honabadane amata hingamdabani aisu phana kana honaribani.
ꯑꯣ ꯀꯥꯏꯗꯩ ꯅꯪꯒꯅꯤ ꯍꯥꯏꯒꯦ ꯅꯪꯗꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏꯅꯤꯗꯅ ꯃꯤꯅꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨꯅꯅꯦ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯒꯗꯕ ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯠꯀꯗꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯅꯆꯥꯒ ꯁꯥꯔꯗꯅ ꯅꯆꯥꯁꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕꯗ ꯀꯔꯤꯅꯣ ꯅꯪꯅ ꯀꯥꯟꯅꯔꯤꯁꯤꯕꯣ ꯅꯈ꯭ꯋꯥꯡ ꯇꯦꯛꯄ ꯃꯈꯩ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯗꯣ ꯍꯌꯦꯡꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯊꯧꯁꯦ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯇꯔꯣ ꯌꯨꯝꯁꯨ ꯄꯥꯜꯍꯧꯗ꯭ꯔꯦ ꯆꯠꯅꯤꯡꯕꯗ ꯆꯠ ꯀꯣꯏꯅꯤꯡꯕꯗ ꯀꯣꯏ ꯆꯥꯅꯤꯡꯕꯗ ꯆꯥ ꯀꯅꯥꯝꯇꯅ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯣꯏꯒꯨꯝꯕ ꯀꯌꯥꯁꯤ ꯎꯕꯗꯅꯦ ꯌꯨꯝꯒ ꯄꯥꯜꯍꯧꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈꯔꯦ ꯑꯁꯤꯅꯤ ꯁꯪꯒꯅꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯥꯡꯉꯤ ꯍꯥꯏꯕꯗꯣ ꯂꯨꯞꯇꯕ ꯎ ꯑꯗꯨꯁꯨ ꯏꯁꯤꯡ ꯏꯆꯥꯎꯗ ꯌꯣꯠꯀ ꯇꯤꯟꯅꯔꯨꯕꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯨꯞꯄꯤ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯔꯧ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯃꯤꯒ ꯁꯪꯒ ꯇꯧꯔꯕꯗꯤ ꯑꯐꯕ ꯑꯣꯏ ꯐꯠꯇꯕ ꯃꯤꯒ ꯁꯪꯒ ꯇꯧꯔꯕꯗꯤ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯧ ꯅꯍꯥ ꯑꯗꯨ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯂꯤꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯑꯗꯨꯅ ꯏꯃꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨ ꯐꯥꯎꯕ ꯈꯨꯝꯂꯝꯗꯕ ꯃꯈꯩ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯃꯃꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗꯦ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯈꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯊꯣꯏꯕꯤꯅ ꯉꯥꯏꯍꯥꯛꯂꯛꯇꯅ ꯍꯪꯕ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕ ꯑꯗꯨꯗ ꯍꯪꯂꯨꯁꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯊꯥꯕꯗ ꯊꯣꯏꯕꯤ ꯑꯗꯨ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯏꯕꯤꯗ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯗꯨ ꯇꯧꯔꯝꯗꯦ ꯊꯣꯏꯕꯤꯕꯨ ꯃꯄꯥ ꯑꯗꯨ ꯈꯪꯗꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯇꯧꯕꯤꯔꯝꯃꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯒꯅ ꯍꯦꯛ ꯂꯨꯅ ꯆꯥꯅ ꯇꯧꯁꯤꯟꯅꯕ ꯑꯗꯨꯒ ꯃꯄꯥ ꯑꯗꯨ ꯂꯩꯇ꯭ꯔꯒꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯅ ꯆꯩꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃ ꯊꯣꯏꯕꯤꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯇꯨꯝꯅꯤꯡꯕꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯗ ꯏꯃꯥ ꯑꯩ ꯇꯨꯝꯅꯤꯡꯂꯦ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯒꯤ ꯋꯥꯔꯤ ꯂꯤꯕꯅꯣ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯇꯨꯝꯃꯨ ꯌꯥꯝꯅ ꯋꯥꯔꯤ ꯇꯥꯅꯤꯡꯂꯒꯅꯦ ꯃꯄꯥꯟ ꯊꯣꯛꯂꯒꯅꯦ ꯅꯃꯥ ꯑꯁꯤꯕꯗꯣ ꯀꯧꯔꯒ ꯋꯥꯔꯤꯗꯣ ꯂꯤꯍꯜꯂꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯊꯣꯏꯕꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯀꯞꯅ ꯇꯨꯝꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯊꯣꯏꯕꯤ ꯑꯗꯨ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯂꯝꯃꯤ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯑꯇꯤꯌꯥꯗ ꯏꯅꯤꯡ ꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯗꯤ ꯇꯨꯔꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯤꯕ ꯍꯩꯊꯨꯝ ꯑꯗꯨꯗꯒꯤ ꯑꯣꯟꯕ ꯃꯔꯝꯅ ꯊꯣꯏꯕꯤ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯝꯃꯤ ꯃꯥꯅ ꯑꯣꯟꯒꯦ ꯍꯥꯏꯕꯗ ꯑꯣꯟꯕ ꯉꯝꯕ ꯁꯛꯇꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯆꯦꯛꯂꯨꯝ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯈꯨꯝꯐꯝ ꯈꯪꯉꯝꯗꯦ ꯃꯔꯝꯗꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯨ ꯊꯣꯏꯕꯤꯅ ꯎꯆꯦꯛ ꯑꯣꯟꯈꯤꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯉꯝꯗꯦ ꯊꯣꯏꯕꯤ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯄꯥ ꯑꯗꯨ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯋꯥ ꯀꯞꯈꯤꯔꯝꯃꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪ ꯏꯄꯥꯕꯨ ꯊꯥꯗꯣꯛꯑꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦꯅꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕ ꯃꯈꯩ ꯀꯞꯇꯨꯅ ꯑꯁꯨꯝ ꯑꯅꯥꯕꯒꯨꯝ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅ ꯅꯣꯡꯃ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯑꯣꯟꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ ꯃꯄꯥꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥꯗ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕ ꯑꯩ ꯊꯣꯏꯕꯤꯅꯦ ꯑꯩ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ ꯑꯩ ꯎꯆꯦꯛ ꯑꯣꯟꯗꯨꯅ
ꯏꯄꯥꯒꯤ ꯅꯥꯛꯇ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯃꯈꯩ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯣꯜꯗꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯃꯈꯩ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯥꯅ ꯎꯆꯦꯛ ꯑꯣꯟꯈꯤꯕꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯧꯅ ꯊꯣꯏꯕꯤꯒꯤ ꯔꯨꯞꯇ ꯑꯃꯨꯛ ꯍꯜꯂꯛꯂꯣ ꯍꯥꯏꯗꯨꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯌꯥꯈꯤꯗꯦ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯄꯥꯕ, ꯑꯩ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥ ꯑꯁꯤꯗ ꯄꯥꯏꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯁꯨ ꯀꯞꯀꯅꯨ, ꯑꯩ ꯀꯗꯥꯏꯗꯁꯨ ꯏꯄꯥꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯑꯗꯨ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯕꯤꯒꯤ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯤ ꯑꯩꯅ ꯃꯊꯪꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯁꯤ꯫ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫